Respected dignitaries to give permission to begin functions. Be a candle lighting, please. Stand Mani, taro, tadro. Itai ma thei camera stand pok tra hango. Ai shomda dum pai le di ya lo khut ka je. Thank you. Request amtang to jage laiba parents ke amadi khuli dignitator sing dagi ngatang hakui leiba ki oiba situation sida ko khoi nuai ta boina minute ani atang phok minute sing ngatang lepaga khoi minute ani se haijara age ngatang lekhat piraga mit usallaga khoi haji oriba situation sing gi batungina khoi ju nuai ta ba phong tok padu boina go start. Okay, sing together. Sonalebang Manipur. Lai
prize. And thank the teacher KK Foundation to birth keynote address of this auspicious function. Kurumjari ngasi tara mangalak suba Founders Day kam Children Day Celebration 2024 Kunjapati Kid Foundation Kongba Nande Bamlaikai Singjamai Road Infant East Manipur ahan maktada lengbedak liba khwai punamapu ikoknona kurumjari ngasi gi function nasiga mari lainana Chief guest ki phampham langda lengchin biriba ekoina haijarubada harau harau no ya birakpa oja mingoina hangkacharabada Moirang Then Sibananda Singh Deputy Resta CS Manipur oja busu sinjalang jariba iskongi maikai dagi taramno ksabaga loinana ikai khongna bu uchari loinana President ki phampham langda lengchin biribi Principal mingoina hangkacharabada Kunjapati Laisram Kunjapati Kid Foundation Principal Oza Busu Taramno Ksabaga Loinana Ikai Khomrabu Uchari Hokji Lambi Dati Lakpiriba Oza Hoji Khoiki Function Nasigi Mafam Dati Yobiraktriba Geso Konar Ki Phampham Langda Lengsin Bigadaba Oza Khetri Mayum Rameswar Manga Senior Founder Artist Bania Repertory Theatre Wangkhem sorry ngapigani wangkhai lengdem pukri mapan oja busu taram nok sebaga loinana ikai khongna bu cheri loinana lengbedak liba school nasigi satra satri ki parents sing guardian sing busu school gi maikai dagi taram nok sebaga loinana ikoknona khurumjari ngasi ekoina pangthok jagadoriba taramanga laksuba Foundation Day kam Children Day Celebration 2024 asi naujariba angang class P nursery dagi hauraga class 2 bok tambiriba satra sati singna ngasi ekoigi school asigi ngamjaba parents singda cultural program amadi school gi waiba makhal mathen khara ekoina usanaba gidamakta Foundation Day asigi mari lainana Teacher Day Foundation Day Sigamari Lainana Children Day Celebration Nasi Ekoina Iroinana Loina Zaraga Function Lasi Pangthok Sabani Horen Angang Singna Performance Torokpa Matamda Nauriba Angang Singnina Ekoina Takibana Ama Makoina Torokpana Ama Aduna Soi Kibalan Kiba Yaubirabasu Timbiriba Parents Sing Amadi Guardian Singna Ngapigani Haina Skungi Maikai Dagi Ningsingjari aduga parents ki mafamda ekhoigi school sigi oiba appeal ama khatang tawsage madudi angang sing asi haugalliba angang sing asi lairi khatangna ekhoi tawhandaba haibadi hujik lairiba angang sing asi ayamana parents singna lairi umda mai loina onjanbi ayuk su tuition sanaba honaba school su amuk sanaba honaba halaga amuk angang si tuition thana bo honaiba ngahaktang nongmagi pung ama natraga anitang kaithokpiraga angang sina pami basi karino ma jagoi pamra thang pamra natraga na leiriba khoigi manipur gi sport ki line do oiro any culture ki line do oiro isai bu oiro sisi angang sida tawraga nongmagi pung ama to oirabasu ani to oirabasu angang singi sanahanba haibadi lairi khatang pabana angang si masapa bangamoira aduna ekoina exercise yaudragadi angang se narakani aduna nongmagi pung ama to rasu pungkaim to rabasu masada exercise sanahanba natragana isai sahan bo oiro jagoi sahan bo oiro thangta oi tambi bo oiro masi parents gi mafamda tawhaningi koi school sigi maikai dagi loinana oren ekoina utkadoriba aroibada apunba jagoi manipur gi saklon haiba thim mama katang ekoina horen puthokjagani hariba thim masida soi kiba lan kiba yaurbasu khwai timbiriba parents singna
ngakpigani haina ngasigi kino si matang astelo sinjage mayambo kuramjari. Thank you, sir. Next, I requested Sri Ketrimayum Rameshwar Mangang to bus speech being to guest of honor. Si Lak Tabana Lambi the Badi Lady Hayadunga Naiboina. Next day, may I requested Sri Morang Them Sivananda saying present speech chief guest of today's auspicious occasion. Please, sir. Asi Conservative Kids Care Foundation ki 15 Foundation Day ga mari lena na asi 15 Foundation Day ki thorom siga mari lena na pangtho iba thorom sida lapiri ba sequence president no mayam lapiri ba ang sigi pipa ni apa mama ari kalau jasibu 아무것도 다가고 본독설이 그러나 키즈케어 센터로만 링바 해봅시다 아야만 무성이 아나 마시 마룬다 구조버티 키즈케어 센터에시다 레이바 안강싱시 도동나 아이디 mayam ko manaba mamabra na kanjai maramdi masida koige kaino horsangi haibdi smart boy mo hoyana ba school sida yamna magi kaino singshina koige oja singshina yamna mapung phana tambiba mamitai aduga koina pambrasu papa mama na paribusi karino haiba kanda angang singsi tayeng chawra bawda mami mamai pangna lai lai su haina any train amada mapung phana sawananduna mapung phana hayan bam sangi madu musagi kano singsina mapung phana tawra haina khali maramdi game da culture da adigi अदुगुम्बा मयामा फैसिलिटी मयामा लेबनिना मसेसिदा अखोइना गुजराती किड्स केयर सेंटर सिदा मपा मामा सिंना तमनिंगबगी आशा अमा फावे मरमदि ओजा सिंगसिगी अदगी किड्स केयर प्रेसिडेंट की मयामा मकोइदा मपा मामाना तमनिंगबगी आंगांग सिंगसिगी फगलपमा कनोस्की उबकांसिदा अखोइना तमनिंगबगी ममी यमा तारी असिगुम फैसिलिटी सिंगसिगी मरमदि स्कूल असिसु खरा खतम संगसलप लेरगा मागी बिल्डिंग दा याम इंग तप्पा अमो ओइबा अरे ओजा सिंगसिसु यामना स्मार्ट ओइना आंगांग सिंगसिगा लोइनबा हइबा अदगी इंटरेक्शन प्रोग्राम दा यामना फजन तवा प्रिंसिपल की लॉन्ग विजन लेबा अदगी सुमाइना लेबा ससिदा मेडिकल फैसिलिटीज अदगी दाई की चिल्ड्रन केयर की सिगुम मयामा लेबा सिना मसैसिदा तमनिंगबगी मपा मामाना फावे हयें चावरा भावदा आंगांसिंगसि स्मार्ट ओइना एनी कनोमदा ट्रेड अमदा और एनी कनोमदा थाजनबा याबगी मोंगदा यामना स्मार्ट ओइना थोरागदि मपा मामासिंग तुनेना हरावगदुरिन अदुना सिगुम स्कूल अमदा
ꯇꯝꯍꯟꯕꯁꯤꯗ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯁꯇ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯦꯗꯥꯝ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯑꯣꯏꯔꯣ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯀꯤꯌꯔ ꯂꯧꯕꯤꯗꯨꯅ ꯀꯗꯥꯏꯗ ꯁꯣꯏꯒꯗꯒꯦ ꯀꯔꯝꯍꯥꯏꯅ ꯀꯩꯅꯣ ꯇꯧꯗꯒꯦ ꯀꯔꯝꯕ ꯑꯉꯥꯡꯅ ꯀꯔꯝꯕ ꯀꯔꯤꯗ ꯁꯣꯜꯂꯤ ꯀꯔꯤꯗ ꯏꯟꯈꯠꯄ ꯌꯥꯏ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡꯁꯤ ꯈꯪꯕꯤꯔꯒ ꯌꯥꯝꯅ ꯆꯨꯝꯅ ꯂꯣꯏꯅꯕꯤꯔꯒꯗꯤ 마기 아빠 마마싱시나 마기 가르지안싱시나 세시다 무해나 담말로빠 아르기 아토빠 앙앙싱슈 세시다 담만닝버기 아살라카니 마라마두나 야리범 가이 우지기 프린시팔 아무슨 스타프싱시나 와이드기 에나 북시엔 시행나 앙앙싱시고 로이나고 간다다 가르지안싱시나 스쿨러시다 담만닝버기 아사 폴카도리버니 아두나 메인 케노디 사이기 infrastructure fazaba co-curricular activities mayam ama thambang amba adugumba school orgata da mapa mama singshina school sida tharakpam ngamdori bani maramaduna staff sing adagi principal sing oja sing sina yari buma kai usel sengna angang sing su loina biba mai masing karama line da karama kalonda sahatna ki kari tambi ke da ha ba sing si mayam punna तमनरब कांददा सक्सेस होइबा हाइबदु वर्कनी असिना असि हाइजरगा इ मतांगिदा लोसनजरा Thank you, sir. May I call upon respected Madam, please. Why kardang happy na Madam? Ahanba muktada damdam masibu konbiriba palem banthau Singulai puna maktu ahanba muktada iko unazari amadi ngasi nation biriba gas ki phamam langda amadi gas chow corner amadi lapiriba an singi ayap nasu ikok lona punem zari ngasi aina parents singi mamangda haizaring badi aikoi gi pick laba school ase angang ngakani tami base yam nauriba angang sing ngakani masida akoina lairi khaktamak yade magi tongan da activity sing hapaga akoina angang sing asibu karamba lambi da satkadage karamba lambi da ma angang sing sina hainagadage haibedo akoina lambi se magi apamba sing ado piklingai de hauna magi activity haibedi akoina jagoi da boiro isei boiro thangda boiro art and craft da boiro drawing da boiro mana apamba sing do angang sing asina akoina makhan gi oiba sigum sing se tambibeda akoina angang sing madi sina pame haibese akoina su khangba me adugo mama mapa oiba sing sina su ayambana dum khangbirangani aduna akoina school sida picture abasu angang akta oizarabasu akoina aikoigi angang sing asidi masigi lambi amamam sidi happy da bayade haiduna akoina khanjaraga angang sing asibu akoina takpi tambi bane ngasi maksu lesson bire i ko koi mamangda hokiba aikoigi satri oirambi mingoina panjarabada luangambi salam ngasi su akoi invite soina tawjai mahaksu lai aduga mahakasi su aikoina yamna nauringai matamdagi hauna mase jagoi da isei da yam pame mase angang oigai da adugu mana pambadu ubadu da mangna mangkada satlaga hosik nam khuding makta mahakse performance mayam ama ulle lamayam bajatle mahakse adagi drawing da kai ama haigi bangang su yauri aikoi gi di maru e pa pandam di nauri ba pikli ba angang asida aikoina
कमायना माखसे ड्राइंग के लंबी न करम बनो आर्ट की न करम बनो क्राफ्ट की न करम बनो अदगी थांगता हाइबसिजो अखोइगी लाइगी हक्तक्तगी अखोइगा सगोनरबा अमनी अदगी सरित सरा आंगांसिंग असे अखोइ हौजिकान मतमददी आंगांसिंगजे अयामबना सानाबम लेतबा मफम ngakta adagi sanaba sangdaba ngakta oibanina aikoina tawjariba school asina tawjariba Saturday kuding ki class asida aikoina angangsing asibu thangta tambiduna amadi craft oiro drawing da tambiduna magi apama makuna saba oiro makuna bu yekpo oiro mana angangsing juna apamba kuding makse aikoina Saturday kuding makse leptana aikoina anga classing asibu aikoina pangthok sabani masi pangthok pasina angangsing asida makoi da chaning ba pose akoina su yam laina pame khangbang ame aduga mama mapa sing na su aya manade dong khangbirong gani masi puna makse akoina yaw da batara badi angangsing ase lai maye khatang dang oina chalakani ba lai maye khatang chat pa haibe cd akoina di housing batam da di lai khatana so amuk su yadre ba haibe di jagoi na pamba mi sing je jagoi da phaw su loi ri sport ta pamba mi su sport ta phaw ma ama lai ri adura ngasi akoina picture ba su akoi gi ina ta lai ri ngai da di akoi gi isa sing asibu sem da bayadi tong da bayadi haiduna akoi gi leibiri ba akoi gi staff sing na yamna thawai haksang yauna pungning dagi akoi gi thamoi dagi haura aga ai gi isa isu sing asibu lai pajana magi apa malambi do pajana adum takpi adubu akoi gi hoi pen da basu yawi rongani parents sing na adubu akoi na ngami ngai gi di parents sing ga pau phauna ra ga akoi na oja sing ga so dum phauna biyo hai ra ga angang sing ase pi ngai matam dei hauna magi foundation je mai magi foundation je mapam khang na sembi ba hai ba se akoi gi pandam ni hai da na ngasi akoi gi oja sing su yamna thawai yauna makoi su to biri aduga parents sing na su yam thawai yauna dum hona bi re aduga akoi na ngasi craft ki lam da so angang ma khut yam hai be yauri moina saba pu lady school da koi class da lady adubu akoi jahi kaya da di akoi mafam je sumai na khudung sa ba je amata phang da ba da gi akoi yam chaung na di tau de adubu drawing competition gum ba hai ba sida angang pick khra ba sahi ani ahum na yeglak pa drawing se prang nga e akoi da so aduna moina pa ma lambi je sum sa ki ta ra ga di usik art of form ma ama ma su lady ko aduna sigum ba pandam sing ji da sawana ra koi na angang sing je Saturday di moi da pura free ne koi na thari se uniform se landre ko uniform se tabi da makoi na dungai zaraga akoi na moina apam lambi da tawhan ta ra ga di akoi na next ki di da di akoi na larik ta pa da so moi da mind do yam fresh oi gra bani na yam dungai na oza sing na so larik ta pa ngamme aduna akoi na maru oi be di akoi gi di angang sing ase akoi gi ina ta leiring ai da di ma na haizaba po se masi matang di mapung pha na kitang hayen bangam se haidana akoi oza sing akoi punna lai haina raga akoi na oza sing asi bu akoi punna sumai angang sina si tawro mana craft hai bene mana drawing hai bene mana thangta hai bene haidana angang yam pi ba kangbu phau da thangi karino khang da ba se akoi na masai se tapi ra kan da thana si ni sumai taw bene hai ba se akoi gi taseng na har ba da akoi gi saguna ra ba mani masi se thaduk na ba su yadra ba mane ba aduna moi je sigum ba se pi ngai te tam tam tapi gi ta ra ga di hayeng moi na chasaning ba lambi da adagi sina sini aircraft na sini hai ba gi foundation je akoi na pizza bane school na pizza bane aina haizaning badi ahoi parents sing na su matung da su adum madam si tau se hai ba se adum isa di apam ba do mai oza loina lairi aduna oza sing ji da adum akoi na mafang phang na akoi su angam ba mateng pang jage aduga angang sing gi hai ba sing ase losil laga thambi ga no akoi gi parents sing na adum akoi oza sing ga tana raga karam bana ka no tong ni phagani oza kamai tau gi hai ba do hai bi raga akoi angang sing ase mai apam ba da free oina adum chalalaga lairik su yaw gani aduga masagi activity hai ba se sina kwai maru ne activity yaw da ba ya de aduna activity gi lam da so adum ai khoi na samina se aroi be da aina haizaring badi akoi gi parents sing na su akoi school gi da makta support to wiraga lairi ba angang sing ase ai khoi gi ina ta lairi ngai da di mapung bha ba student ama oyan se hai ba se aina aroi be da thamjan ni Thank you, madam. It was really a great time with you all. I'm sure that you all have also enjoyed a lot at these functions. I'm thankful to
Almighty for giving course and speech of arrange these glorified functions. This blessing has turned this event into grand success. I am thankful to respected dignitaries, guests for being of these auspicious. I am very thankful to Madam Kunjavati Laishram, also president of these wonderful occasions. Under her guidance, we all be a matter of grand success. Thankful to Sri Motum Herojit, his Mitasi team for guiding our students for the beautiful cultural event. I am also thankful to all president and guardians for being with us till the end. Thankful all. Kaide kamchiga. Kisim tawa jaya sa. Yadra. 시저 크리스 로 프로가 내 시도에 팜마. 저 시도에 팜미로 Kong thít ba ngồi xuống ngaji pamo ama ani ahum mari banga taru taret lipan mapan tara lepo Kong thilo Kutang kalo, kulon jalo, kuning kang kalo, ama, ani, ahum, mari, manga, kutadaro, kutya tangkalo, aduga saita tektaro, ama, ani, ahum, mari, Manga, pura muksilo, oirom da mutekaro, ama, ani, ahum, mari, manga, kuanga mumbelo, maningom da mutekaro, ama, ani, ahum, mari, manga, yare mamang da bu, kut lebak da tieng kilo toro. Ama, ani, ahum, mari, manga, awalo, kong thít ba, oi na muk thít ba, ye na muk thít ba, kurum ba, lai bakat ba. Awat pa Khut thamo Khut thabak to thamo Sangro mari sangro Yang dia tu nam sifat saya.
सारगे खल्ले श्री कृष्णना मुसंतगी पूर्णिमा
wheels on the bus go round and round, round and round, round and round. The wheels on the bus go round and round, all through the town. The doors on the bus go open and shut, open and shut, open and shut. The doors on the bus go open and shut, all through the town. The wipers on the bus go swish, 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 swish. The wipers on the bus go swish, 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 all through the town. The signals on the bus go blink, 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 blink. The signals on the bus go blink, 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 all through the town. The horn on the bus goes beep, 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 beep. The horn on the bus goes beep, 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 all through the town. The motor on the bus goes vroom, 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 vroom. The motor on the bus goes vroom, 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 all through the town. The people on the bus go up and down, up and down, up and down. The people on the bus go up and down, all through the town. The babies on the bus go where, 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 where. The babies on the bus go where, all through the town. The armies on the bus go the armies on the bus go all through the town. The daddies on the bus go I love you, I love you, I love you, the daddies on the bus go I love you. all through the town. The wheels on the bus go round and round, round and round, round and round. The wheels on the bus go round and round, all through the town. Bye bye đó mong. Hungry. I shall I have my Canada, I can like Where is keeping on I told Logan? Sarado saradi. Ang ano di kang di na salaya ni salaya tadi makan menu. Oh, kayo na pari ke thiên de chang ko nang dia. Pari ke thiên ye ni ama pengang ni kara ba. Zai Taraba Pengang ni kara ba. Nimit asida 15 Foundation Day kam celebrate Pengang ni kara ni mai rong 24 da Kunjapati Foundation Center na haibirakpagi matung ina aise thawramasi nganna matam chana laksaningani adubu yumgi hygiene board ama jawbudagi ai hygiene board atu saruk jaruraga amuk laksabani masidamak aina matam sana yorpong ang khidabase sigidamak tasu masigi tinbiribasingna ngapigani ai thodokna hainingai di leisite tawgatabu ngasigi nungsiraba nimit asiga mari lainana aina thamoi oiba aigi pukungda phawjaba
wahai amani dang thamjage ngasi asi Bharat pumbagi oina Children's Day angang nimit haidana educational institution khuding makta haibu program asi pangthok ibani adubo laibak thibadi Manipur gi yamna tamthiba situation ama tamthiba sa de gi na sathiba moidegan sathiba leramroi ana ina logjai koki terrorist singna jiri da pikliba angang ahum yauna makhoi tarukpu phajalaga thamkhibada hojik mate khitang aina uja hobuda stage performance sideda pikliba angang mayam ama thogla aga khotna karom da ko toino mai na karom da yengdo no haiba adugi amata leitana yamna maning makha tamna stage da thogla aga ngamjaba khara piramadu ubada phajalaga laikriba sing isa singdo madugi damak nungai tabasu ai phongdok jari magusu tek ta kaidana thaduk pirakpo oisnu Manipur se hojikti angakpa situation amada leire ekhoi yamna laibak thire adu ngasi Punjabati Kids Foundation na sinbidana magi class ta tongan pa extra hakot pirga haibadi basic haitare ko angang sing sita piriba knowledge jagoi gi karegi ma program se di khar yawe adubu mut puragada mut odi hana lawbu yaraba aikoi gi inat ki oiba isai jagoi singasi mana hona jaduna magi center sita basic knowledge kara pirga puthok pir pasang maksu ai achoba maha ke credit amani hana I logjage masamak yamna laiba phabani makha taba ta su dum hona biro duga aina taba di martial arts ki kharasu lei haina tajai mana hona jabasi aduki matik hona jai ai samaksu angang sing loina raga yamna la palam amada sekta da internal spring school laduda ai sahi taruk khana ai oza wajaram high school si class KG dagina class 10 phawgo laiba adugumma school lamane school du da thengyara khiba lamdam dugi haibati angang singdigi uniform oidaba school na piraga su hariba lamdam dugi angang singa to parents na senagi ba watpadigi angawogi mathakta kudam du lang angang na pholakpagumba sigumba khara aina ujarakhi adugo ai side tagi aina yam kanna principal da hairaga sir angang singse akoi school lama uniform piraga lairabanina masi kina tai sada ba university ai uhanjaning de adana jari gidi sir su local sigi principal nina aina compound gi laaga sekta da oja weraga principal da aina smai hai be su yam haiman na thodra masi kitang sir na angang je sum thokna ba honna bio nai haijai adabu school du da warning bell sin nang na ba lakhi ba angang singse khaw mamam jalaga selakhi koi swai gi smaina van service lai da taw so bong na te mana thokla aga dum school jor na ba honna khi ba ko school hek jor ko matam da angang singsi gi responsibilities kanano mama mapa na mayim dik thadore ini school ki ke lansal lapadadi angang singase school du lai ba teaching staff non teaching staff singuna makhoi ki mama amadi mapa saaga council ga class lo dri ba thami ne ba masidai sida adu bomba school lama dagi haurak khide aina ngasi mak Punjabati Foundation sidai sida lakpa da mana honarami ba si u ba ai thamoi sida apian ba ma dai phaujai o ma si ju angang sing da mak ti kathok jaba ai kathok sa ke hai go khalo na ma di ma se lai ra bara hai ba du ne na agi pu ung ching ching jari se du matang sa na laksaning ba di hona bi ro hona ba hai ba sina angang sing ki career ta hojik hago lai bi sing sina thaba khuding ta class si yaw jar gdia de education si jam ni important ni lai yaw da na di ken ta di ya de hojik ta khulai bi sing sida mana hayang matam digi matungna saning ba at phong ga sa khraga su adu class hai ba mak khati drakar koi banina
hojikti am sauna Manipur University the cultural kano hapsal le adigi tongan ba sangsan kaya mun su tore adigi se khoi thang ta makta hairo thang ta si mun urbani haina law yara ban adi phok chong sigumba ha mada sankirtona namaga leire hojikti mo khoi phok ta mayam am inkhalai si phona man asumai tongdana Kunjapati Kids Foundation sina su angang sing de sebiraga puthora aga mana saning ba matam dagi line sangda madigi knowledge ama leithna bodo ana Kunjapati da thamjan nungdi thamo sing na khona birau angang sing si jokhat birau adigi ngasai matek ena panjaki ba thang ta ga ji mut warbani aikon na khangja hobuda aina khagalona jarakoda si kongpan mutum lekai dagi lektan chen oza heramot adigi sigi no yang politiki oza akari heramot adigi dablo hai ba singa se koi yamna nauna matam da koi class khar lo re adugo ai gi sanaram da bana koi tum lai horaga mami ji khar ga di loi lai ho ba ada thang makta hai ga chu thang gi la kanglon mayam ma di lerang ngani adu sing su tambi re ba waza sing duna angang sing chu to hojik lai de knowledge sei se di yam akan ba kan ma ki pisan ba yara moi na lo jai adu mathang sum takpi tambi ra aga Kunjapati Kids Foundation sina makhatan su hona birao mahasi hona yang kanba adugumba ibema amani haina ni logjai adubu aina matam sana lakpa ngam gitu asirki asoi batu di ai asoi ganen lausaraga waphamasi yam sangna ngang ro sumayam si kuinya ngai ra abanina Miss Kajal Yarbo Surabo Hobiara Hobiara sa tay mừng mi xuống
Tinba. Oi na muk tinba. Ye na muk tinba. Kurumba. Laiba kappa. Ogot pa. Kong tinba. Oi na muk tinba. Ye na muk tinba. Tirep. Amai kan tim jauh ini. Khut ye thang kalo. Sor sanaraji. Ama. Ani. Ahum. Mari. Manga. Taru. Tare. Nipan. Mapan. Tara. Kongsin ba? Khut oi amuk thang kalo. Khut thamo. Sordo kan kana hontu hai betu. Ama. Ani. Ahum. Mari. Manga. Taru. Taret. Nipan. Mapan. Tara. Kong kakalo. Kong tinba. Oi na muk tinba. Ye na muk tinba. Kusiang laiba. Ama. Ani. Ahum. Mari. Manga. Taruk. Taret. Nipan. Mapan. Tara. Kong tinba. Oi na muk tinba. Ye na muk tinba. Pirep. Kutang kalo suong betul ni kucin betul. Ama. Ani. Ahum. Mari. Manga. Taruk. Taret. Nipan. Mapan. Tara. Kong jalo. Kong tinba. Oi na muk tinba. Mamang to joksen betul. Khát cũng được cái Asyik mai kudai tarai jom to sembi. Xe khát cũng được cái ai kan sini pen à kan tinggal kan yen sini mana kok Mamang to jong jalasi. Ama. Ani. Ahum. Mari. Manga. Taruk. Taret. Nipan. Mapan. Tara. Kong tinba. Khut ani mama mathak ta thang kalo lonjan naro. Kuning kang kalo. Ama. Ani. Ahum. Mari. Manga. Khut oi thadaro. Khut oi thadaro ye thang kalo. Aduga thektharo. Side ta thektharo. Ama. Ani. Ahum. Mari. Manga. Khut amuk silo. Ama. Ani. Ahum. Mari. Manga. Maning da muk thektharo. Maning da muk thektharo. Ama. Ani. Ahum. Mari. Manga. Để lấy bác tao múc thèn bắt tao lo, khut tu đã lấy bác tao thèn ngô. Ama. Ani. Ahum. Mari. Manga. Ogolo. Kom tilo. Hangoy ang tam song thong ma si pamo. Khut pai ro, kok ta khut pai ro. So nga si Ama. Ani.
ahum, mari, manga, taru, taret, lipan, mapan, tara, agalo, kong timba, wai na muk timba, yen na muk timba, kurumba, raiba kalo, Kaloi. agot pa, Ama, bukan, bukan. bye bye. Bye bye. La
First of all, I would like to thank Madam Punjabi and other staff for inviting me here in this beautiful occasion. And I'll be performing some songs, and the songs that I'm going to perform is Chinda Sadbi, Sawangari, and Tanta. Thank you.
Chaminaba haubani kosa tuba amaga wali osa. Auro chaminaba haubani. Yare, Koramo, Lugan Chango Yare, Tabla Chale. Hãy subscribe cho kênh Ghiền Mì Gõ để không bỏ lỡ
Changba yare, chango so. Jui kena salo ko ima ho salo kana saktoro. Ready 1 2 3 start. Bakoy duna Mama gihaybon Ay ko sao Mama di yengsi yung sakto taga sakto ro
imani imong ngati polong numikadi numisana na eminamo oyong ko imani pani imong amam manatan naman ay mampanatina agan masalu ko nanati ko imani pani imong imani pani imong nananay oy may oy na imani mamamna alan mayaw na ngakiyo ko iba imani mamamna hanna hanna kuyong nani imao imao ngầm rê thơ môi na nung si nắng